anything ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯀꯟꯁꯤꯁꯇꯦꯟꯁꯤ ꯌꯥꯎꯗꯅ ꯅꯪꯅ ꯀꯩꯝꯇ ꯒꯦꯝ ꯑꯝꯇ ꯅꯪꯅ ꯀꯥꯕ ꯉꯝꯃꯣꯏ ꯒꯦꯝ ꯑꯝꯇ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯀꯟꯁꯤꯁꯇꯦꯟꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯌꯥꯝꯅꯁꯨ ꯍꯥꯔꯗ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦ ꯑꯗꯨꯕꯨ ꯂꯥꯏꯐꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯀꯥꯒꯦ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯀꯦ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯍꯩ ꯆꯥꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯇꯦꯂꯦꯟꯠ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯗꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯀꯟꯁꯤꯁꯇꯦꯟꯁꯤꯅ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯕꯤꯠ ꯇꯧꯔꯝꯒꯅꯤ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯀꯟꯁꯤꯁꯇꯦꯟ ꯃꯦꯟꯇꯦꯟ ꯇꯧꯗ ꯇꯥꯔꯗꯤ ꯃꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯊꯣꯛ ꯃꯣꯏ ꯇꯧꯅꯤꯡꯕ ꯃꯇꯝ ꯇꯧꯕ ꯑꯗꯩ ꯇꯧꯅꯤꯡꯗꯕ ꯃꯇꯝ ꯇꯣꯛꯄ ꯑꯗꯩ ꯇꯨꯝꯃ ꯂꯩꯊꯣꯛꯄ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯐꯜꯗꯣ ꯃꯣꯏꯗ ꯑꯗꯨꯒꯤ ꯔꯤꯖꯜꯇꯣ ꯃꯣꯏꯗ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ ꯀꯩꯒꯤꯅꯣꯗ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯁꯤ ꯑꯦꯚ꯭ꯔꯤꯊꯤꯡꯅꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯅ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤ ꯂꯥꯏꯐ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦ ꯖꯤꯝꯗ ꯆꯠꯄ ꯃꯤ ꯑꯅꯤ ꯂꯩꯔꯦ ꯍꯥꯏꯔꯁꯦꯕ ꯑꯃꯅ ꯑꯦꯚ꯭ꯔꯤꯗे ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯆꯠꯂꯒ ꯃꯥꯒꯤ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯗꯅ ꯑꯗꯒꯤꯗꯤ ꯑꯦꯚ꯭ꯔꯤꯗे ꯁ꯭ꯀꯤꯞ ꯇꯧꯗꯕꯤꯗ ꯖꯤꯝꯁꯤꯗ ꯃꯥ ꯋꯔꯛ ꯍꯥꯔꯗ ꯇꯧꯗꯅ ꯃꯥꯏ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯩ ꯑꯃꯅ ꯂꯨꯍꯣꯡꯕ ꯉꯥꯏꯔꯤ ꯑꯗꯒꯤ ꯏꯚꯦꯟꯠ ꯑꯃ ꯉꯥꯏꯔꯤ ꯃꯥꯏ ꯄꯨꯛꯁꯦ ꯍꯟꯊꯅꯕꯗꯩ ꯃꯥꯏ ꯕꯣꯗꯤꯁꯦ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯃꯇꯝꯗꯣ ꯉꯥꯏꯔ ꯋꯔꯛ ꯑꯥꯎꯠ ꯇꯧꯒꯦꯅ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯕꯨ ꯑꯅꯤꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯅꯤꯁꯦ ꯌꯦꯡꯕꯤꯌꯨ ꯀꯔꯝꯕꯅ ꯍꯦꯟꯅ ꯔꯤꯖꯜꯠ ꯑꯣꯏꯒꯅꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯔꯤꯖꯜꯠ ꯐꯪꯒꯅꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯥꯏ ꯕꯣꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ obviously ꯖꯤꯝ ꯆꯠꯂꯤꯕ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯃꯦꯟꯇꯦꯟ ꯇꯧꯔꯤꯕ ꯑꯦꯚ꯭ꯔꯤꯗे ꯃꯥꯒꯤ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯔꯤꯕ ꯑꯦꯚ꯭ꯔꯤꯗे ꯋꯔꯛ ꯍꯥꯔꯗ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯃꯥꯒꯤ ꯔꯤꯖꯜꯠꯇꯨꯗꯤ ꯐꯪꯖꯈꯤ ꯇꯥꯕꯅꯦ ꯃꯁꯥꯅ ꯑꯗꯨꯒ ꯏꯚꯦꯟꯠ ꯉꯥꯏꯔꯤꯕ ꯂꯨꯍꯣꯡꯕ ꯉꯥꯏꯔꯤꯕ ꯑꯣ ꯑꯩ ꯑꯗꯨ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯩꯒꯤ ꯋꯔꯛ ꯑꯥꯎꯠ ꯇꯧꯒꯦ ꯑꯗꯨ ꯃꯇꯝꯗ ꯕꯣꯗꯤ ꯁꯦꯝꯒꯦ ꯍꯥꯏꯕ ꯃꯤ ꯋꯥꯈꯟꯗꯣ ꯂꯩꯕ ꯃꯤꯗꯨꯗꯤ ꯃꯥꯏ ꯕꯣꯗꯤꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯗ ꯇꯥꯕꯅꯦ ꯁꯣ ꯁꯦꯝ ꯊꯤꯡ ꯂꯥꯏꯐꯁꯤꯁꯨ ꯁꯤꯅꯦꯕꯀꯣ ꯑꯩꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯁꯦ ꯂꯥꯏꯐꯁꯤꯁꯨ ꯁꯤꯅꯦꯕ ꯑꯩ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤ ꯃꯇꯝꯁꯤ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯀꯟꯁꯤꯁꯇꯦꯟꯠ ꯑꯣꯏꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯅꯪꯒꯤ ꯂꯥꯏꯐꯇ ꯔꯤꯖꯜꯠ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯅꯪꯅ ꯔꯤꯖꯜꯠ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯁꯦ ꯁꯤꯗꯁꯨ ꯀꯟꯁꯤꯁꯇꯦꯟ ꯁꯤꯒꯤ ꯄꯥꯔꯠꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯥꯔꯠꯁꯦ ꯁꯤꯁꯤꯗ ꯅꯪ ꯀꯟꯁꯤꯁꯇꯦꯟꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕꯁꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯍꯌꯦꯡ ꯔꯤꯖꯜꯠꯁꯦ ꯆꯥꯎꯅ ꯄꯤꯔꯛꯀꯗꯣꯏꯁꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯗꯨꯅ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯌꯥꯝꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪ ꯋꯥꯒꯦꯔꯥ ꯋꯥꯔꯣꯏꯒꯦꯔꯥ ꯅꯪ ꯆꯥꯒ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯅꯪ ꯗꯤꯄ꯭ꯔꯦꯁ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯒꯦꯔꯥ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯀꯩꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯅꯪꯒꯤ ꯗ꯭ꯔꯤꯝꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏ ꯇꯥꯔꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯨ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯍꯥꯔꯗ ꯋꯔꯛꯁꯦ ꯄꯤꯕꯤꯔꯨ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯒꯤ ꯕꯦꯂꯦꯟꯁꯁꯦ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯠꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤꯗꯤ ꯆꯥꯔꯤ ꯊꯛꯏꯕ ꯑꯗꯒꯤꯗꯤ ꯄꯨꯜꯂꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯁꯤꯁꯦ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯗꯨꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯄꯣꯖꯤꯇꯤቭ ꯆꯦꯟꯖꯦꯁ ꯑꯃ ꯄꯨꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯉꯤ ꯃꯐꯝꯁꯦ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯣꯏꯅꯦꯕ ꯑꯦꯛꯖꯥꯝꯄꯜꯗ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯧꯗꯣꯛꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯗ ꯁꯤꯒꯤ ꯗꯥꯛꯁꯦ ꯂꯩꯌꯦ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯁꯤ ꯇꯜꯂꯦ ꯑꯩ ꯇꯨꯝꯃ ꯂꯩꯅꯤꯡꯉꯦ ꯑꯩꯗꯤ ꯋꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕ ꯄꯣꯊꯥꯕ ꯑꯗꯒꯤ ꯍꯣꯜ ꯕꯦꯛ ꯇꯧꯔ ꯂꯩꯔꯝꯕ ꯑꯀꯤꯕ ꯀꯌꯥ ꯑꯃꯅ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯗ ꯌꯥꯝꯅ ꯏꯀꯥꯏꯌꯦ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯑꯗꯩ ꯀꯦꯃꯦꯔꯥꯗ ꯅꯝꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯂꯩꯖꯍꯧ ꯇꯥꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯂꯩꯖꯍꯧ ꯇꯥꯕꯅꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯍꯥꯏꯕꯁꯦ ꯇꯧꯔꯀꯥꯟꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯗꯕꯅꯦ ꯇꯧꯗꯕꯤꯗ ꯑꯩ ꯅꯣꯡꯃ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯩꯅ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯅꯨꯃꯤꯠꯇ ꯄꯔꯐꯦꯛ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯔꯅꯨ ꯑꯗꯨꯗꯤ ꯖꯁ ꯃꯪꯂꯥꯟ ꯑꯃꯅꯦ ꯑꯗꯨꯗꯅꯦ ꯁꯣꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯅꯪꯅ ꯉꯁꯤ ꯐꯅ ꯋꯥ ꯇꯥꯔꯁꯨ ꯅꯪꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯤꯉꯩ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯅꯪ ꯑꯦꯚ꯭ꯔꯤꯗꯦ ꯋꯔꯛ ꯇꯧꯔꯤꯉꯩ ꯅꯪꯉꯣꯟꯗ ꯐꯅ ꯑꯋꯥꯕ ꯂꯩꯕ ꯇꯥꯔꯁꯨ ꯅꯤꯡꯁꯤꯡꯒꯗꯕꯁꯦ 0.0000001ꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯇꯥꯏꯅꯤ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯅꯪ ꯀꯩꯝ ꯈꯪꯄꯣꯠꯇꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯇꯥꯏꯅꯤ ꯁ꯭ꯇꯦꯞ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯣꯡꯃꯗꯤ ꯑꯆꯧꯕ ꯑꯃ ꯅꯪꯒꯤ ꯂꯥꯏꯐꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯆꯧꯕ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯒꯤꯐ ꯑꯃ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯦꯚ꯭ꯔꯤꯗे ꯅꯪ ꯀꯩꯝ ꯈꯪꯄꯣꯠꯇꯦ ꯉꯁꯤ ꯆꯦꯟꯖ ꯂꯥꯛꯑꯦ ꯂꯥꯛꯇꯦ ꯍꯌꯦꯡ ꯆꯦꯟꯖ ꯂꯥꯛꯑꯦ ꯂꯥꯛꯇꯦ ꯍꯪꯆꯤꯠ ꯆꯦꯟꯖ ꯂꯥꯛꯑꯦ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯏꯠ ꯏꯁ ꯋꯔꯀꯤꯡ ꯅꯪꯒꯤ ꯕꯤꯍꯥꯏꯟꯗ ꯋꯔꯛ ꯇꯧꯔꯤ ꯅꯪꯅ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯤ ꯅꯪꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯧꯗꯣꯛꯑꯦ ꯍꯥꯏꯁꯦ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯝꯇ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯅꯪ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯋꯔꯛ ꯇꯧꯔꯤꯅꯦꯕ ꯕꯠ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯖꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯁꯣꯏꯗꯅ ꯂꯥꯛꯑ ꯑꯗꯨꯒꯤ ꯔꯤꯖꯜꯠꯇꯣ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯑꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯦꯚ꯭ꯔꯤꯗꯦ ꯅꯪ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯋꯔꯛ ꯇꯧꯏ ꯑꯦꯚ꯭ꯔꯤꯗꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯥꯛꯇꯦ ꯑꯗꯒꯤꯗꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯃꯛꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯇꯝꯕ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯤ ꯀꯩꯗꯧꯅꯤ ꯑꯋꯥꯕ ꯃꯇꯥꯡ ꯂꯩꯕ ꯇꯥꯔꯁꯨ ꯑꯗ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯕ ꯃꯇꯥꯡ ꯂꯩꯕ ꯇꯥꯔꯁꯨ ꯅꯪꯅ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯊꯥꯗꯔꯤ ꯅꯪꯒꯤ ꯐꯨꯜ ꯐꯣꯀꯁ ꯁꯤꯗ ꯄꯤꯔꯤ ꯁꯤꯒꯤ ꯔꯤꯖꯜꯠꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯔꯤꯖꯜꯠꯁꯦ ꯃꯥꯡꯒꯗꯕ ꯂꯩꯇꯦ ꯀꯩꯒꯤꯅꯣꯗ ꯀꯟꯁꯤꯁꯇꯦꯟꯁꯤꯒꯤ ꯄꯥꯋꯔꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯐꯅ ꯇꯦꯂꯦꯟ ꯂꯩꯕ ꯃꯤ ꯑꯣꯏꯁꯅꯨ ꯐꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯐꯅ ꯑꯍꯩꯕ ꯃꯤ ꯂꯩꯕ ꯑꯣꯏꯁꯅꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯅꯪꯅ ꯁꯤꯗꯩꯁꯦ ꯃꯣꯏꯅ ꯐꯅ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯁꯨ ꯅꯪꯅ ꯁꯤꯗꯩꯁꯦ ꯋꯥꯔꯧꯒꯗꯕ ꯅꯪꯅ ꯁꯤꯗꯩꯁꯦ ꯋꯥꯒꯗꯕ ꯀꯩꯝ ꯂꯩꯇꯦ ꯅꯪ ꯇꯧꯒꯗꯕꯁꯦ ꯅꯪ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯇꯨꯗ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕ ꯀꯟꯁꯤꯁꯇꯦꯟꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕ ꯃꯤꯗꯣ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯒꯦꯝꯁ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯍꯦꯜꯂꯛꯀꯅꯤ ꯃꯊꯪ ꯍꯦꯜꯂꯛ ꯉꯁꯤ ꯍꯦꯜꯂꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯗꯩꯁꯨ ꯅꯪꯅ ꯍꯦꯜꯂꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯐꯣꯔꯃꯨꯂꯥ ꯑꯝꯇ ꯂꯩꯄꯣꯠꯇꯦ ꯅꯪ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯀꯟꯁꯤꯁꯇꯦꯟꯁꯤꯁꯦ ꯂꯥꯏꯐꯀꯤ ꯒꯦꯝꯁꯤꯗ
ख्वाइदगी इंपोर्टेंट होइबा ख्वाइदगी अखोइना केनो तौके हाइतारी कंसिस्टेंसी से मेंटेन तौबा याम दरकार ताइ अदुबु कंसिस्टेंसी से इजी होइबा पोना याम हार्ड होइबा पोना नंग तुमनिंगबा क्याम दरकनी पोथानिंगबा क्याम दरकनी अनाबा क्याम लाकनी अवाबा क्याम लाकनी वखन सोनथरकबा क्याम लाकनी गिव अप तौनिबा क्याम लाकनी बट इट्स ओके आइना हाइदो इट्स ओके सी लाइफ की जर्नी ने कोई चेन भी यारो तो कोई स्किप तो भी यारो तो पार्ट अमने सिगी पोच आइना तोइना हाइगर सिगी पोच कोई फाउंडेशन द स्ट्रांग ओ हेलक कदब पोने अदुना सिगुम वारबा मतम जे नंग गिव अप तौनिंग मतम जे आइगी विना दिके हाइगे मतम सी मतम जे नंग डबल ट्रिपल हेना तोक्सन गदब नंग तौनिंग द पोतो तौनिंग रे हेना तोक्सन गदब ने नंग मसा सा चैलेंज तो गदब ने चैलेंज तो गदब आई तो दब यादे आइगी गोल्स ने इंपोर्टेंट ओइ नंगी सिगुम आइमोन डिप्रेस लाइक मैम सिंग जे आइमोन इंपोर्टेंट ओइ दे है पोजन सा चैलेंज तो बियो आई तो दब यादे है हौगला तो एवरी डे तो जे पोट अदुने को हाइदे मी perfect ओइबना तेब aina ngasi video semning da matam da su ngasi joi video semning de haje but still I talk the bad day for my people mayam gi damuta khallaga ai gi damuta khallaga ai gi future gi khallaga mayam gi khallaga aina tawning ba goals gi khallaga kai gi no sigi post I talk the bad day aduna ai tawning gera tawning oi gera adagi di ai gi light fa gera far oi gera adagi di ai mun da hojing mut lai gera lai roi gera adai ai camera se fa gera far oi gera it doesn't matter I have to do this I talk the bad day I consistently maintain consistency se maintain talk the bad day if I want to grow aina grow tawge haidari consistency maintain tawg tam aingonda dugi challenge to pitam aduna aingonda dugi changyeng to pitam ne so isa mina haiba haidaba mina tawbo tawba kem kai brai te aingonda aigi thabak ti kaino aigi thabak ta consistency maintain taw aduna nangi health nangi pulliba mi nanga tawiba duty every day nanga sana sigi process sigi life se sigi process na consistency maintain to butam biu sigi process negative or potong laktar di nanga som the positively consistency maintain to buda potong ba aroi aduna sigi negative sing jana remove to sidai consistency maintain to ai positive hana purake haibo kan khalan biu adu kan nanga consistency maintain to bungam kani nangi energy jo low nangi energy drain we hen biba nangi energy low we hen biba mar da sum lai tardi nanga mai nang to ba kya lai batar so vision kya am chaw lai batar so uba kya am lai batar so ngasai gi adu potune henjen gi matam nangi consistency do adum maintain to ge khalam pot ching thoki ta bane aduna si am important hoiba life ki balance se si ju am darka ta iba quite firstly life ki balance and consistency maintain to bom darka ta iba kem waru aduna nangi business ta grow laktre kem kai belaite nangi channel la subscriber hengalaktre kem kai belaite adagi nang sidana uriba result to ubangam dre kem kai belaite nang like yam pare adu bunang para matung nang thariba exam to khalaktre kem kai belaite adagi di nang na shi to re sumai to re du boy nang nang uzaru expect to ipoto laktre kem kai belaite ina haidu chi ko nangi opportunity nangi matam chana lakin matam chana nangi opportunity lakane adu hotna ba lep kono consistency se maintain to ba lep kono fana wazano fana nang awaba lechana fana imungi awaba laksana fana nangi relationship ta awaba laksana nangi life ta fana thugaining ba mi laksana fana akai ba laksana never forget consistency se ai fana to tazu quite a priority the consistency every day each and every day kenom tra kenom di chang da be de kenom tra kenom to da be de ai na changi ba goal ji kenom tra kenom de tiny step oi ta so log da be ya de hai ba wakhal lon jo ina chelo amatang oi ta su ai na fana ware hai ta so amatang oi ta so lorong amatang oi ta so torong ge ha ba se khan biu kai no si challenge te nangi life nang challenge bi jaina aduna shi mayam sing na heng punjal la kanda nang khangou da bi da pot ama nangi life ta lak nang na pami ba result to adu lak ter fauso adagi hen ba result ama nang expect to da ba result ama soidana lakani kai gi no si pot sai insana thengna ra pone nang ngasi si da pi nang uri ba result to khatang lakani have like tib adagi hen ba result ama ishona tamba nangi gift nangi universe na pirek pa gift ama nangi life ta soidana lakani ba aduna honna ba lepe de consistency se maintain to ba lepe aduna business growth to dre pare kem kai ba like te adagi di ai uji kem khang dre du I every day learn to ring on the frustration like kem kai ba like te ha ju kem kai ba like te nang on matam pai gi just keep on working consistency ninghan na balai gano maning han balai gano just keep going changjalo uba uda darka ta de ada kai leino uba uda kai darka ta de kem darka nang loima uba shu darka ta de nang to budap se no magi khara matam ngai gano habdi ai heng smai to kan si yo kan do to ge habdo matam ngai ba mi jine kwai tingi mai pa oi do se matam ngai mi jen tum madum le hodo kan khali kan overthinking me am na question le hodo duna overthinking de ju lap thoke hai ta di nang consistency di am darka ta iba no mai khara to gi di nang overthinking jo handar tam ne overwhelm ob jo handar tam nang pakat pa me am sin jo handar tam ne kai no mai shu to the failure ning bo shun to ning ku shi to shun adum na nang control to bang makani nang mind ja adu bu sungai raga lai ta di overthinking henjala kani to bang mam to bunga moi dei mai pa ko su lawoi result su lawoi game lawoi atop phaba oin to sakin broke chala le kin duna consistency life sa quite important oi bese consistency always remember consistency si balance han to biu si gi pots aduga mark thana mayam da ina haijaga da bese
ꯑꯩꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯖꯣꯏꯟ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯁꯤ ꯆꯪꯕꯤꯔꯒ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯁꯦ ꯑꯣꯟꯂꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯤ ꯈꯛꯇꯅ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯤꯃꯤꯇꯦꯗ ꯁꯤꯠꯅꯤ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯂꯤꯡꯈꯠꯆꯈꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯅ ꯂꯔꯟ ꯇꯧꯅꯤꯡꯕ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯀꯃꯥꯏꯅ ꯍꯦꯟꯒꯠꯒꯅꯤ ꯑꯗꯒꯤꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯀꯃꯥꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯃꯥꯏꯅ ꯗꯦꯕꯂꯞ ꯇꯧꯒꯅꯤ ꯍꯥꯏ ꯂꯦꯚꯦꯜꯗ ꯀꯃꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯣꯀꯁꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯣꯀꯁ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯄꯤꯄꯜꯁꯤꯡꯒ ꯂꯣꯏꯅꯔ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯒꯅꯤ ꯑꯗꯒꯤ ꯑꯦꯚ꯭ꯔꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯥꯛꯑꯒ ꯁꯤꯗ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯃꯌꯥꯝꯗ ꯂꯥꯏꯐ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯃ ꯄꯤꯒꯅꯤ ꯑꯗꯒꯤꯗꯤ ꯀꯣꯔꯁꯦꯁ ꯀꯌꯥ ꯑꯃ ꯑꯗꯒꯤ ꯒꯦꯁ ꯑꯦꯄꯤꯌꯔꯦꯟꯁ ꯀꯌꯥ ꯑꯃ ꯃꯌꯥꯝꯗ ꯍꯦꯟꯅ ꯗꯦꯕꯂꯞ ꯑꯣꯏꯔꯅꯕ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯛꯅꯕ ꯑꯗꯒꯤꯗꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯖꯦꯅꯔꯦꯠ ꯇꯧꯕ ꯉꯝꯅꯕ ꯑꯣꯟꯂꯥꯏꯟꯗ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯕ ꯉꯝꯅꯕ ꯀꯌꯥ ꯑꯃ ꯁꯤꯗ ꯌꯥꯎꯏ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯣꯟꯂꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯤ ꯏꯟꯇꯔꯦꯁꯇꯦꯗ ꯑꯣꯏꯕ ꯃꯤ ꯇꯁꯦꯡꯅ ꯕꯤꯜ ꯇꯧꯅꯤꯡꯕ ꯇꯁꯦꯡꯅ ꯑꯩ ꯆꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯗꯨ ꯈꯛꯇꯪ ꯆꯪꯕꯤꯔꯣ ꯑꯗꯨ ꯈꯛꯇꯪ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯁꯥꯅ ꯈꯪꯖꯔꯕ ꯑꯩ ꯁꯤꯔꯤꯌꯁ ꯑꯣꯏꯗꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏ ꯇꯥꯔꯗꯤ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯨ ꯖꯁ ꯐ꯭ꯔꯣꯝ ꯅꯦꯝ ꯁꯦꯛꯀꯤꯗꯃꯛꯇ ꯐꯤꯜ ꯑꯞ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯃꯌꯥꯝꯒꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯐꯣꯔꯗ ꯇꯧꯉꯝꯕ ꯄ꯭ꯔꯥꯏꯁꯇ ꯂꯣꯏꯅꯃꯛ ꯊꯝꯃꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯐꯖꯅ ꯐꯤꯜ ꯑꯞ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯇꯤꯝꯗ ꯑꯩ ꯀꯣꯜ ꯂꯥꯛꯀꯅꯤ ꯁꯣ ꯑꯗꯨꯒ ꯗꯤꯁꯀꯁ ꯇꯧꯕꯤꯔꯣ ꯅꯪꯅ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯟꯁꯤꯁꯇꯦꯟꯁꯤ ꯂꯥꯏꯐꯁꯤꯗ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯦꯚꯔ ꯐꯣꯔꯒꯦꯠ ꯀꯟꯁꯤꯁꯇꯦꯟꯁꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯁꯅꯨ ꯁ꯭ꯇꯣꯔꯝ ꯂꯥꯛꯁꯅꯨ ꯁꯥꯏꯀ꯭ꯂꯣꯟ ꯂꯥꯛꯁꯅꯨ ꯅꯪꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯅꯪꯅ ꯍꯤꯡꯉꯤꯐꯥꯎ ꯅꯪꯅ ꯁꯣꯔ ꯍꯣꯜꯂꯤꯐꯥꯎ ꯅꯪꯒꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯩ ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯀꯟꯁꯤꯁꯇꯦꯟꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯒꯦ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯑꯣꯏꯒꯦ ꯃꯌꯥꯝꯗꯒꯤ ꯁ꯭ꯇꯦꯟ ꯑꯥꯎꯠ ꯑꯣꯏꯒꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯍꯥꯔꯗ ꯋꯔꯛ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯖꯦꯅꯔꯦꯠ ꯇꯧꯔꯛꯄ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯋꯦꯜ ꯅꯣꯟ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤ ꯄꯣꯠꯁꯤꯗꯒꯤ ꯍꯦꯟꯅꯔꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯐꯅ ꯇꯦꯂꯦꯟ ꯂꯩꯕ ꯃꯤ ꯑꯣꯏꯁꯅꯨ ꯅꯪꯉꯣꯟꯗ ꯁꯥꯊꯤꯕ ꯃꯤ ꯑꯣꯏꯁꯅꯨ ꯀꯩꯝ ꯀꯥꯏꯗꯦ ꯅꯪꯅ ꯀꯟꯁꯤꯁꯇꯦꯟꯁꯤ ꯃꯉꯣꯟꯗ ꯍꯦꯜꯂꯛ ꯇꯥꯔꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯁꯣ ꯀꯟꯁꯤꯁꯇꯦꯟꯁꯤ ꯀꯤꯞ ꯒꯣꯋꯤꯡ ꯑꯋꯥꯕ ꯂꯥꯛꯁꯅꯨ ꯀꯤꯞ ꯒꯣꯋꯤꯡ ꯅꯤꯡꯍꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯟꯁꯤꯁꯇꯦꯟꯁꯤ